Kuki khutlai paiba singna drone bombing amasung missile attack chatharakhiba thouong adu lanna uhanba yaba maong da Assam Rifles ki Hanagi Director General oiramba retired Lieutenant General PC Nair News 9 interview amada Phongdokhiba Wapham adu Kangleipak Kanba Lup Manipur akaramona Condemn Tourakli Lup asida thadorakpa cherol amana hai asi yauna luraba tanfam asida PC Nair kumba ex serviceman amada yufam yaudaba aranba Wapham kaya Phongdokhiba asida madam oiraga miyam da khoirang khuisaunaba ama pohane oirakliba pibam asida aranba pau sandokpagi mahut achumba asengba sing ado Phongdoktuna lamdam asida tangyu leitaba hanjinaknaba honabada mateng pangpana achumba khongthang oigani haukiba matam khara asida kuki khutlai paiba singna thengkhang kayarak landaratuna mijam kaya hatrabani kuki khutlai paiba sing asida drone sizinaduna bomb thadaba amade missile kapsinda yauna makhal kaya gi lalung kaya chatharakli adum oinamak maran leiba kuki khutlai paiba sing asigi mathakta center lengak na ngasi fawba action amata lokhatuna leide kuki khutlai paiba singna chatharakliba attack sing ase central force singna ngak senduna leiba mafam singdagini Pumnamak asigi ona tainabada PC Nair na Phongdokhiba Wapham sing ase laibak thibani hainasu cherol asina makha chana Phongdokhiba